KUKI militantsingna mafam kayada bom amadi nongmai kaptharaktuna nauna amuk landarakre. Tha asigi taraga maridagi tongan-tonganba mafamsingda KUKI militantsingna bom amadi nongmai kaptharaktuna maitai khulsingda nahongnana amuk landarakre. Tha asigi tang 14gi numidang pung 12 rom taba matamda Imphal East District ki Lamlai Assembly Constituency gi tongan-tonganba mafamsingda KUKI militantsingna bom amadi nongmai kaptharaktuna akanba mawongda landarakhi. Numid adugi numidang pung 12 rom taba matamda KUKI militantsingna Sangran Yaingangpokpi Uyokjing Thamnapokpi Uyokjing Natupsi Urangpat Maning Sabungkhok Khunau Yaingangpokpi Santi Khongbal Thamnapokpi amasung Sanasabi na chingba mafamsingda bom yamna nongmai round kaya kapsinduna landarakhi. KUKI militantsingna nongmai amasung bom yamna landarakpa aduda mafamsing adubu ngakseliba khulngakpasing amadi security force singnasu handuna nongmai round kaya kapkhi. Numidang pung 12 rom tabadagi mathangi numid haibadi numidang pung 12 rom tabadagi mathangi numid haibadi tha asigi kunga mangagi ayuki pung 2 rom taba fawa ngai leplaga nongmai kapnakhi. Tha asigi kungi mak sabungkhok khunau Yaingangpokpi Santi Khongbal Thamnapokpi Sanasabina chingba mafamsingda KUKI militantsingna ngarang numidang pung 4 rom tabadagi hoduna maitai taba mafamsingda bom yauna kanba mawongda landakre. Sungkho khunau Yaingangpokpi Santi Khongbal Thamnapokpi Sanasabina chingba mafamsingda KUKI militantsingna ngarang numidang pung 4 rom tabadagi hoduna maitai taba mafamsingda bom yauna kanba mawongda landakre. Ywrakpadagi mi hatnaba amadi Chief Minister gi Naknaba hatnaba warning tawriba Facebook page Manipur News Group ki cooperation bill da thadorakpada Manipur Congress Party na warmly receive tawriba asigi wahanthok karino BJP. Manipur kanse hairabadi CM Biren amadi magi left and right hand leriba minister sing lusinba darkar lay haina Facebook page Manipur News Group ta thagalakpa post aduga mari leinana BJP maikaidagi akanba maongda condemn tawrakre. Asigumba uncivilized oiba wahai asi achou asang oigera ama oigera asigumba thabak asi tawdaba amadi tawnaba insindaba fai haina BJP maikaidagi akanba warning tawrakli. Manipur News Group ki man admin oiriba misak adu faba ngamdraga su group asiga nakna leiba coordinator sing police na farba matung jail leiba yauri. Miyoi kharana bel thadorakpa su yauri. Bel da thadorakliba miyoi sing adu Manipur Congress Party na warmly receive tawi. Leiba kainaba mi hatnaba amadi Chief Minister gi Naknaba hatnaba warning tawriba Facebook page asi gi tongan-tonganba miyoi sing bel da thadorakpa matamda Manipur Congress Party na warmly receive tawriba asigi wahanthok karino haina Congress ki mathakta wahang hangli. Ngarang sanakhiba Santosh Trophy 2023-25 matchda Manipur na Delhibu goal 2 chanduna maithiba piraba matung semi final changkhre. Imphal East District ki manung channa laiba Kongba Maru Temple lambida masing yamnaba Indian Army ki gari sing changsilakpada maikai adomda leiriba ima ivel sing tholaktuna gari sing adu changba yaroi haina paring lambida hipchinduna thatuna thamkhre.